ngasi phongkiba tongan tongan manipuri se phongsing amasung thokkiba thogdo wathoksingi maruoibe I pausing khongo saraga manipur top channel gi maikei gi myamda thamjigi anmada wathok oikrab ADC bill sana handri fau ADC gi mikal pangthokpa yaroi asum masung abu wafongkrasing bill gi masung abu wafam sing the labor hill house tax ADC gi makar thamba manipur gi singi lam singi soko thorang economics planning gi thabak sing yauna budget planning amadi allocation hill areas committee sinaba state natragana center na singi lam singa soko thorang thabak packet bada ADC gi ayaba lawraga packet hanba state ki employee sing official sing amadi central sponsor program gi employee sing ADC na kon mafamda posting tarabdi makoi ADC da deputation na lakpu oina lawbaga loinana tolop ADC gi kuthangna pigani employee official singi transfer takthok toksinda ADC gi ayaba lawgadabani Hill Areas Committee na recommend tawkiba Autonomous District Council ADC Bill 2021 sana handriba makai ADC gi mikal pangthokpa yaroi hen all tribal students unions Manipur asumna phongdokre asum gi information and publicity secretary Khaimilen Dongyal na Thadorok Pastor Lamanhai Hiramashigi Matangda Atsum Kuki Student Organization General Headquarter KSO ZHQ All Naga Students Association Manipur Ansamgi Thapubasingi Waiba Apunba Mipam amanga Sising Mairong Delaiba Adem Zati Complex Committee Hall of Angtokre Mikhala Duna Kupna Khanaraba Tungda Haukiba Kumja English Singaniga Kunga Mathuda Manipur Legislative Assembly Gi Hill Areas Committee na recommend Tokiba ADC Bill 2021 Assembly ta puthokuna pass tawdriba phawba state asida Autonomous District Council gi mikhal pangthokhandana ba phirep lawkhibani tha sigi nipan secretary to CM Ningthaujam Geoffrey na order ama thoktuna state asida yei thoktuna lairiba ADC gi mikhal pangthokna ba Tribal Affairs and Hills Department da khankhibani ngasigi mipamadura Manipur khundariba tribal samhairoi sing aponba body sing asigi senior leader kya saruk yabaga loinana atsumna lusingduna taliba demand sigi matangda 7/10 thokna khananainaki mapung kaya supna khanaraba tungda ADC bill ado athupa matam state assembly da pukhatuna khananabagi demand du hena sasinhanaba haina su yanaki loinana bill asi assembly da pukhatuna khanadriba phawba ADC gi mikal asi pangthokhandaba hainasu miphammaduda tinkiba loopsinga duna amata oina yanaki hari asumna kyara khana bill asi assembly da pukhatuna khanabinaba taksinkiba laikrabasu mamangi lengangna thauksabidana laikhibagi thawong adu yamna kana yaningdaba phungdorakli hiramasigi matana mairoi loop ahumasiga matamadugi lenga ka yanaba kya thamkibasu laikhrabani hari Haukiba kumja English singaniga kunga mathugi November kunga mangada mairoi loop ahumasina Manipur lengaka yana sirol ama khuyek pinaduna bill asi sayedugi assembly gi ningtham mifamda pukhatuna khanaragani maramasina asumna sangshiliba khongjang sing lepnaba haina yanakhibagi matungina asumgi maikeri khongjang sing handokrabsu lengana ningtham mifam kauduna thamkhi hari sirol asina makhatana hai Manipur Legislative Assembly gi Hill Areas Committee na recommend tokiba Autonomous District Council Bill 2021 House ta pukhatuna khanaraba matungda pass tawhanba haibase Manipur khundariba singmi miyam punamaki apamani mamangai gi matamda ADC gi mikalasi matam sana pangthoknaba asumna adumak taksinduna lakhibani masidasnatana mikhal matam sana pangthoktabagidama khongjang phawba sangshinba lekhrabani adubu leba asina mikhal adu matam sana pangthoktabadana bill asibu house ta puthoktuna khanadana house phawba thamli asumna state asigi singmi miyam pumbana pamliba ADC bu hena mapangal hapkadoriba bill asi sana hanana bo honabigi muhutta handaki lenga asina ADC gi mikhal hatu pangthoknaba honarakpasi yana lebak thibani Autonomous District Council sigi mapangal hena kakhanaba honabada mikhal gidamak pangthoknaba honaribasi samjaraba singmi miyamgi mitta utsashinmani maramasna state lenga sina state sigi singmi miyamgi yaifanaba ADC gi mapangal lehaninglabadi Hill Areas Committee na pukhalagdiba bill si hana assembly ta pukhalaba matungda mikhal pangthoknaba honagadabani matamadu khaktada lenga sina singmi miyamgi yaifanaba khalli haibadu thabakna utpa oina thokani Maramasna Atsum KSO ZHQ amada Ansamgi Thamising amasum mipamadura saruk yakiba senior leader kyana kupna khanarba matungda Hill Areas Committee na pukhatkiba ADC Bill 2021 se thuba matam assembly da reconsent tawkiba khanahanba amasum state asigi singmi miyamgi yaifanaba lairiba ADC
Indian Constitution gi makhad mapangal kangat handriba faw ADC gi mikal pangthok handaba haipa wafam singa sida asset pirep laukibani hainasu sirol asina makhatari atopa pawman minister pham kanada pigidagi haiba laptop pangamdri central leaders singi wafam tarba matungda expansion tawgadori BJP na lusibu government hokiba March thada sem khrabasung si fawba hapa wat horiba minister sing expansion tawdana leidiba sigi matangda hauju fawba kanabo minister pham pigidagi haiba laptop pangamdana leidi hauju hangduna leidiba minister gi pham sing si mention na bigdama central leaders singi wafam ngainari adubo thenglabada tha sigi kun fawgi manungda minister expansion tawbagi thajba lei hairi pokna famna phangma pawge likhuni matungina Manipur ga loinana mikal pangthoki state marigi manungda BJP na lenga paiki state sing Goa Uttarakhand masum UP amadi APP na lenga paiki Punjab ki oina minister expansion gi thabak ayamana lusin khrabasu Manipur gi oina minister expansion gi thabak pangthok pangamdana leidibasi kanabo minister gi phampi kadagi haiba warep lawba ngamdabana ni hari Manipur gi oina council of ministers ta lepham thokpa minister masing asi chief minister yauna taragani thuni N Biren Singhan chief minister oina wasak lokiba numita puna minister manga wasak lokibani madugi manungda BJP gi TH Biswajit Y Khemsan Konthokjam Govidas Demsa Kibgen amusum NPF ki awangmu niuma yaukibani chief minister yauna minister manga wasak lokiba sigi matungna ngasi fawba ministry expansion tawba ngamdan lairakibani pangthokiba mikhala aduda BJP na puna seat kuntraganitoi fangkibani adugi mathakta BJP ga satminariba NPF Naga People's Friends na seat manga fangkibani chief minister N Biren Singhan anoba government ama lusingraba matungda government asida satminariba NPF da minister amagi pham thindokibani lemoriba minister taruki phamasi alliance partner oiriba NPF ta kaya khaidokadagi amasum BJP na minister kya fangadagi haba laptop pangamdana leidi asigumba sairak sida BJP Bharatiya Janata Party gi MLA sing marakta minister gi pharmacy fangnabagidama party gi national leaders sing amasum state leaders sing akan mamongda lobby sathanari hari panbayai anoba ministry expansion gi matang sing minister N Biren Singha ngarang pawmission hangbu wangama gi pakhomda ministry expansion si aten matam gi manungda pangthoknaba thorang tawri adubo kanabo minister ohengadagi habigi matang central leaders sing pirakpa apamagi madugi matungina lepkani haina phongdokhibani anabu government asida saugatpa party sina minister pham thungadra haina hangbo hangda BJP gi MLA kuntragani thoi leidiba sida minister pham thungnadringaida atopa party da minister pham pithok paibasi aruba moigani adubu party sigi national leaders sina atenba matam gi manungda ministry expansion mari leinana makhoi gi oiba wafam thamnakani hairibadu tarba matungda atenba matam gi manungda ministry expansion gi thaba asi tawgani hainasu N Birena haikibani thamkibani hainasu pawshin makhatana phongdorakli atopa pawmana chimpanzee purakpa Manipuri anifari Assam gi Karbi Anglong district ki Deliadagi chimpanzee phabagi thabak sathanamba Manipur gi miweni fagatkre loinana chimpanzee manga amasu kan mangamkre pausnai Manipur gi miweni asiki maming MD Hobibur Rahamanamadi MD Zanab Khan kawi makhoi animak Thobal district gi ngaktani hiramasi gi mari leinana Bokazan subdivision gi SDPO zone das na permission hai Assam gi Denilia da police na asat awok sing check tawringa Nagaland lom dagi Guwahati tamna lakiba gari ama check tawruba chimpanzee manga yoramba thengna khibani makoina chimpanzee pudunu lakpa gari dubu fogale loinana makhataba thabak sing pekhanabagi dama fogalaba chimpanzee manga adu Karbi Anglong East Division Manzaroins ki assistant conservators of forest ki in charge ta khusinakre hairi haina pawshna makhatana phongdorakli atopa pawmana sasinaba currency lalon ba ani fare hundi gi khuthangna sasinaba Indian currency jali note thamjinduna atopa hundi gi branch sing dege asengba currency lokthok loksin tawbat sienaba mi ani degi lupa songa gi sasinaba currency note khaga konana police ni Imphal degi fagalaba matum ko na ngasidegi haudun numit 10 gi police custody remand lokthakre Pausnai Chief Judicial Magistrate Imphal West Court case Sigamari Lenana Puturakiba accusing Adudi Rajasthandagi Ram Prasad Sundar Sekungamari Amadi Binod Sharma Sekungamari Kawi Makoi Imung Manundasu Police na Pabagi Pau Pikre accused Weriba Muenesi Tangal Kaitelgi Alugari Daliba Sonu Cloth Shop the Latin Tasigi Taragamatida Hundi Money Transaction Kutanga Kolkata Thara Bazardagi Rama Batar Kauba Miyamana deposit Tauraki will Palak Taragi Sanfam Piran Bahiraki
matam adu accused amadi complaint tawrakliba ni gi marakta akanba khonjel launaduna yenaki loinana anakpada leramba miyamna sangshilakpi khudong jaba lawduna accused sing adu nan thoktuna senkibani hari adubu akoina lona nan thokiba aduda accused na purapa sasinaba lupa songa gi selyek sing yoramba thenglakibani makatana police ne accused sing asibu fagatuna wangpong sathabada imphal gi jeri parking da liba hotel polo da leramba gi set out bill amasung accused oiriba ram prasad gi fagatpangam loinana ramabatar hairiba kolkata da liba miyai sigi makada makoina awang nongpokki mafam singna kumja english singaniga kunga mathoidigi hauduna tawrakpani haibedu khangmangamle asigumba thabak singasi mai pangna hek pangthokpada ramabatar na accused oiriba miyai singasi da lupa lising yang khaidagi la ama phawba pi loinana imphal da thabak asibu pangthoknabagi damak tha sigi mapanda thunglakibani hairi hena pawsna phongdorakli Makasa tharakpoina to papaw na Manipur gi air connectivity fagat hanana bas minister na civil aviation minister ga unakre Manipur air connectivity hengat hanba amasum birti kendra international airport upgrade tawna bagi matang yauna se minister en berena civil aviation gi unions minister Jyotiraditya Scindia ga video conferencing gi kuthangna wafam kaya khanakre Chief Minister Secretary tegi pangthokiba video conferencing adu Chief Minister na Civil Aviation Minister ga tuan ba issue kya ga mari lena wari sanaki state asigi mafam kya da helipad masing hengat handuna nungju thagi matamda manung hanjinba mafam da lairiba miyamna sathok chasinda khudong jana na bu wafam Chief Minister na phongdokhi masida natana New Delhi amasum Imphal samnariba business class ki flight hengat hanab gi wafam su Union Minister ga kanaki BC ki kuthangda wari sanabadda Unions Minister Jyotiraditya Scindia's Minister ki makedi ki air connectivity hengat hanana ba pangwe ba mating pangan haina thajaba piki haina pawsina supalakli atopa pawmana nupa masama moirangi INA digi Delhi fawbu cycle thawgadori sei tarada ngairiba Haryana gi Rotan district gi Arabarduwas na moirangi INA memorials mamang digi hauduna New Delhi da leiba National War Memorials ki gate fawba hayeng digi cycle thawduna salagani hari hiramasi gi mari leinana ngasi Imphal gi classic hotel pangthokpa paw gi mifam amada Arab Barduwas na hai moirang digi haugudriba kilometer lisingani gi sangwa sangba lambi asi chamaga kunga manga suba Netaji Subhash Chandra Bose ki Bard University amadi humdraga mga suba azadi ka amitra mahosab ka mari lainana cycle thawgadabani cycle thawduna satlingai manungsida India gi ningtam ihawda saruk yakhiba maroiba miyoi singi mayum dasu sangduna wari sanagani miyamna su khongsat asibu mapung fana sogat piyu hainasu pawsna makhatana phongdorakli atopa pawmana Hindi namduna satna hanba yahaloi haina Tamil Nadu BJP sipna phongdokre Tamil Nadu BJP Chief ke alamlaina state BJP union state asida namduna Hindi satna hanba yahaloi haina laya papopon mita phongdokre state asida namduna Hindi satna hanba Tamil Nadu BJP na yahaloi haina pawgi mipam madu wa ngangbada Mr alamlaina haiki kariguma Tamil lon bu aikhoigi leba asida phawna lon ohelabadi party asina saphok sagana haiki Congress na su Hindi lon namduna satna hanba honakre adubu matam adudasu sapsana madugi mayekta lepki haina mangna haiki lamgi launasing nataba Hindi bo English ki mo chinba mo oina yabagi mathau tabada Union Home Minister Amit Shah na phongdokhibagi matung Tamil Nadu BJP lusingba sigi wapamasi phongdokhibani hadi makasa tharakpoina topa pawamna Assam da hu senba sengum sarubadagi miyoi taragom da sikre Upper Assam ki district mari da hu senba sengum sing sarubadagi haukiba numit nini da yamdrabada miyoi taragumdoi fawbu sikre haina Assam Medical College and Hospital gi Superintendent Dr. Prasanta Dihingya na ngasi phongdokre Saradiyo Debugar Sivasagar amasum Tinsukia hariba Upper Assam district sing asidagi hu senba sengum saba miyoi kuntraga manga haukiba numit mangani da Assam Medical College da pukhalaki madugi manungdagi haukiba numit nini da miyoi taragumdoi sikre haina magna haiki Ningtokaba numita miyoi mari siki lepa pupo numita miyoi mapan amaga siki ba miyoi punamak aduna sabiyaba singum singni haina yamna khanduna hu senba singum singadu makhoigi yum singda sakhibani sakraba matung makhoi humang pakhatpa oningba masum puktana ba horaki Saraidio district ki Sonari digi anga ama yauna miyoi tere siki amasum Dirbugar district ki Barbarbat ki miyoi manga amasum Sivasagar district ki miyoi misiki makhoi yamba
Sabaganda Thabak Suba community ni Hanis Paus Makatana Fundurakli. Makasa Tarak Point at Topapom, Levak Lehau, Kalhodrabadi, Tungi Mirul the Sauna, Mangza Horagani, Agriculture Director. Dr. Kaidam Atawa, Handakisay Yuena, Har Metric Ton, Lissing Kun, Singadabagi Matakta Ton, Lissing Anigisu, Allocation Fangle. Amaramna, Laumi Singi Awaba Sing Fondo Nava, toll free number Singi, Farmer Sale Hangdolagani, State Minister. Iramdam Irabak Manipur gi lebak lehau ekoi punamangna kanana bokhona minese ekoi gi lebak lehau kanana bokhona hudravadi lakaduriba mirol sing sauna mangja hogadaba leire lamdam sigi lomi sing urea har gi dama awaba pokpiragano agriculture minister thonga bishorji ki akhanaba mi makhada madi agriculture department na lomi singi award apa leitanaba madi mamang thakta thokiba kudong sadaba sing lehendanaba yamna kana honari han agriculture department gi director ningthaujam gojendrona phongdorakli Pauksi Sina Akanana Unaruba Mahana Makatana Fondo Kivida, Handak Agriculture Department gi Make Digi Urea Harpi Vida, Soil Health Test Toraga, Card Fire Muation Kaka Urea Harpi and have order Tokibality, Sumnatangi Agri District Key, Nodal Officer Sinda, Urea Hart, two in a season of the Gi, Lamdamasigi Lebak Lehau, Tamna, Mang Tarakliba, Potok Potopangam Lehau, Siendraba, Ashib Lebak, Lehau Sing, Oehaudanaba Lamdamasigi, Labuk Singasi, Housing season of Yabamadi, Dungusu season of Yahunabigi Wakalun, Amadi, Lebak Lehau, Kalhobangam Nabigi, Pandamda, Labuk Singi, Soil Test or Rabamatunda, Urea Har Tanga for the level of Hom Sing season Naba, Urea Harpinaba, Torang Tonabokona Si, Hain Ayibasirul Amataki, Make Kiagi Mission as Wakalun, Si, Tagalaki, and Spouse in Makatana Palakli, Amaramdana. Laumi Singi Awab Sing Fondo Nava toll free number Sing Farmer Sale Hangdolagani State Minister. Ngasi State Minister na Atoba Mitunglen Oiduna City Convention Center the Farmers Meet Interaction Program Pangtokibagaloidana. Atoba Mitunglen Oikiba State Minister na Laumi Sing the chemicals fertilizers Sing Seasonavigi Mohota organic farming lomda Tengtang 9 Seasonavina Apple Tokre Hana Paush na Palakli. Atopapamana Civil Contempt Case number 21 of 2022 Additional CS MS Khan Amasum REDG CE Panji Singh's Thaimei High Court Laknaba Khankre Manipur State Rural Roaders Development Agency MSRRDA Rural Engineering Department RED MKDG Lambi Humfuganito Amasum Thong Kungomdoi Sabagi Tabakamari Lainana Department Chief Engineer na January 3 English Singanigi Taragama Tokiba notice inviting tender NIT Amagamari Lainava package number MN02171 Tabaksingamari Laina High Court of Manipur Wakalakiba civil writ petition Amagi Wayel the court na Pikiba direction Gi Wangbra Tabaktorami Hibagidama file Torakiba contempt case civil number 21 of 2022 Gi Matanga High Court na Manipur government Ki additional chief secretary RDNPR MS Khan Masum Rural Engineering Department Chief Engineer Panti Singh Thaimeibu Mathang Thagi Taragamatuni Masama Sama Court Laknava Khankre High Court of Manipur Gi direction as court Sigi Chief Justice Sanjay Kumar Gi bench na Lokotuna Khanaragliba contempt case Sigi Makhataba Wayel Ngarang April Taraganitu English Singani Kunganitu Amuk Hana Pangthoklaba Matuna Pikibani contempt case Asibu file Torokliba petitioner Adugi Maming D James Lamkang Si Humfugumari Apopalakidraba Koksup Lamkang Kawi, Sandil District Ki, Datampi Village Tagini, Mark PWD Government Special Contractor Neduga, Marki Contempt Petition Sigi, Respondent Singna, Manipulenga Ki Additional Chief Secretary RDNPR, MS Khanamsum, MSRRDA Rural Engineering Department Chief Engineer Pandi Singh Thaimeni. Petitioner the court of work Livena RED Chief Engineer na January 3 English Singaniga Taragama Panda, Senbasa English Singaniga Taragani Panagina Taragama Pandi base Amagi Makata Lambi, whom Fuganito Yamasum Tong Kungum Luisana Vidama, NIT Ama Twoktuna, percentage rate bid sing Kokivani, NIT Edugi Matung in a Mahana apply to the Markpu, lowest bidder Wikibani Hari, although petitioner gi make respondent sing the Lokalak Patabak Toram Singda, sing the Papolak Padigi Kumza English singing Taragama Pandasu, writ petition civil number 595 of 2019 file Tauduna, petitioner Weriba Mangonda, wa order PB Nabakot Hizaki Hina Paushna Supalakli, Atopa Pawmana, Sayona, Zukobeli Amasum, Kezol Sada, no entry. Restriction Tamkre
नागालैंड की कोहिमा की जखमार हेडक्वार्टर ओइरिबा साउदर्न अंगामी यूथ ऑर्गेनाइजेशन सयोगी प्रेसिडेंट मेट्रिकली मेजुराम सुम जनरल सेक्रेटरी मेटे जीजो सोफी अनिना थादोरकिबा सिरोलमदा मखोयगी इंसेंस्ट्रेट लमनी हाइरिबा जुकोबेली अमसुम केजोलसा की मपू मखोयना ओइरिबना जुकोबेली अमसुम केजोलसा दा मखाता वफम खंगलकबा लेत्रिबा फावदि मणिपुर की लाकपा इनक्रोसिंग पार्टी पुनमकी मथक्ता नो एंट्री रिस्ट्रिक्शन की अथिंग थमनब वारेप लौरे हरि अथिंग मंगजौन सिक्सिन थरांग लौखलपनी है था तरुक सेनापति डिस्ट्रिक्ट की डिस्ट्रिक्ट मजिस्ट्रेट मणिपुर की बाउंड्री मनाक्ता CRPC की सेक्शन 144 की अथिंग थमजिलखिबना साउदर्न अंगामी सिंगी लमदा हकथेंगना अकायब पीरे हाइनसु फोंदोरखली सेनापति डिस्ट्रिक्ट मजिस्ट्रेट की थवोंग असि मरम चादमसुम लाना पुननब होनबद नतना युमथंगनरिब खुलसिंगी मरक्ता लैरखिब इंग तप मरी कहननब होनबनि हारि सायोना मखोयगी लमखै मनुंगदा मतम कक्तब नेशनल हाईवे बनचतखिबदु अंगामी पब्लिक ऑर्गेनाइजेशन APO ना मखोयगी गोल्डन जुबली सेलिब्रेशन पांगथोपग मरी लेंदना सस्पेंड तौदुना थमखिबनि हारि लोइना बन सस्पेंशन तौखिबदु तेंजिमी पीपल्स ऑर्गेनाइजेशन मार्च 19 इंग्लिशिंग अनिगा 19 लौखिबु वारेप अमसुम एश्योरेंस की मतुंगिननी हाइबग लोइनना मणिपुर गवर्नमेंट थमजिलगलिब CRPC की अथिंगबसि लौथोकदबनि अमसुम केजोल सादगी मणिपुर की आर्म पर्सनल सिंग लौथोकदबनि हाइनसु पाउसना पलकली लोइसिलकपोइना तोपातेन पाउ खरन रशिया ने यूक्रेन लंदाबदगी सिखिब अंगांग मसिंग सामगा मार्फुगा तरुक सुरे असोप मसिंग सहुंग निफुगा मरि सुरे हौखिबा फेब्रुवारी 19 रशिया ने यूक्रेन लंदाबा हौखिबदगी यामद्रबद अंगांग सामगा मार्फुगा तरुक सिरे हाइबसि कन्फर्म तौरे अमसुम हौजु फावबद लानसिद असोप नंगलिबा अंगांग मसिंगना सहुंग निफुगा मरि नि हाइन यूक्रेन की प्रोसिक्यूटर की ऑफिस फोंदोरखली इंडिपेंडेंट ओइना वेरीफाई तौद्रिबा मसिंग असि UN ना वेरीफाई तौबा सिबसिंगी मसिंगदगी हेली UN वेरिफिकेशन की मतुंगिना लान असिद सिख्रबा अंगांग मसिंग असि चामगा निफुगा निथोइने अमसुम असोपा अंगांग मसिंगना निंथोकाबा नुमित फावबदा चनिगा कुंथ्रानि यूनिसेफ इमरजेंसी प्रोग्राम्स की डायरेक्टर मानुएल फोंटेन हाई एटेक सिंगी सांग येंगलगा लान असिद सिखिबा मनि सोक्लिबा सबसाबा अंगांग मसिंगना यामना हेलमगनि हाइबि थाजबले हौखिबसोल तरुकी मतमसिदा यूक्रेन की अंगांग मिलियंस 8.4 मयुमकै लेनखिद्रे मसि लानसिगी ममांग यूक्रेन दा लेरंबा अंगांग मिलियन 7.5 की सरो ओम थोपगी अनिरोमनि मसिंग सिगी मनुंग यूक्रेन अंगांग मिलियंस 2.8 लैरि मसुम मिलियंस अनीना अतै लेबाक सिंग सेनख्रे मयुम दा लैरिबा अपुनबा अंगांग मसिंगी तंखाय अमरोमदी साना थकनब पोलम सिंग मरांग कायना फंगदबदगी रिक्स मयोगनदनु लैरि यूक्रेन की इसिंग अमसुम पावर इंफ्रास्ट्रक्चर सिंग दा सथबा अटैक सिंगना अंगांग मिलियंस क्या इसिंग मरांग कायना फंगंद्रे हाइनसु पाउसना फोंदोरखली लुसिलकपोइना तेन पाउ खरना करप्शन की चार्ज दा PMGSY रूरल इंजीनियरिंग डिपार्टमेंट की एडिशनल चीफ इंजीनियर फारे चीफ मिनिस्टर एन बेरेन सिंजा थुमजा तौबसिंग दंडी पीगनी हाइना मियामना थाजब पीकिबदुगी मतुंगिना ngarang April 12 da senja thumja gi maral Manipur Sarkar gi PMGSY Rural Engineering Department ki Additional Chief Engineer in Charge TS Ingoba Koba Miwema NTCL Lupala Humfurom ga corner office to gi fogat krari Press na puma pau gi matung ina ngarang numidang warang pumangarom PMGSY Rural Engineering Department Additional Chief Engineer in Charge TS Ingoba ma ki office ka da gi lupala humfurom ga corner anti-corruption cell gi kangbu mana far vigilance ta sinakibani makatana TS Ingoba पेबोन थादोख्रब मतुंग ngasi mari lena department na kakhatuna wangpong sa takrari hawkiba sei english ngani ga tara katrete su engineer ama senja thumja gi marala lupa lak yang ki kon faraba matung thabak gi suspend to bolekhrabani panba yabdi PMGSY rural engineering department asi senja thumja to department ama oiri haina matam kyari gi ngang na dunu lakli bani haina su paus na makhatana fongdorakli हौजिक कोइनदी म्याम पाउस मतंग से लुसिनजरगे अमसुम पाथोकसगिब सोइकिब लानकिब यावरसु म्याम नंगा पिगनी अमसुम मतम मतम गे बमरोइबी पाउसिंग सु म्याम द लेप लेतन अपडेट पिजरखेना चैनल सिगी मेकेदी म्याम न थमजरी एंड थैंक यू